Kurumjere ISTV News Bank tabiriba pumnopo taramnoksere haujahan bada maroiba pau lopise Malomda matam gi oina sarkarna sakot thorang kaya paikhalakpa sina Praja Singh awa kaya mayoknare haina MLA RK Anandna phangdokre Hoje pau sanno mo pijere Nauria pakhang lapa kendri gi manung saliba Malomda matam gi oina sarkarna sakot thorang kaya paikhalakpa sina Malomgi Praja Singh awa kaya mayoknare haina MLA RK Anandna phangdokre Ngasi MLA na lining tho khunjaw bagi sanglal gate ama miamda khosinaba masung Kaitel sang kam community hall ama sana na bagi uref uyung tambagi thoromda ofam se phangdokibani ngasi gi thoromadu da tongan ba saknare ba mioi kyana sarukya ke MLA na makhata na phangdokibada gate asi MLA gi local area development fund gi sabani Kaitel sang kam community hall asina MDS ke central makhata sagadabani award for central sing ma ke local area development fund gi putokani haike malongi jaga asida sarkarna airport chokthop gi lam loksin ba amade oil depot siam na ba tabak paikhalak libasina Praja Singh da awaba kya mayoknari masida sarkarna ahem mieng sanghaninge haike Handak saizang amade silent kul ani gi marakta bab tanadabadigi thokba thogdong na maram oiraga silent kul ge yum kuntrataru mai thakiba dugi matangda ngasi singmairong tangkul adbinu gi community hall da paugi mifama ma pangthokre paugi mifama du da silent kul ge headman are humrang so sarya ke silent kul authority David Simrena hakibada khulasigi awana tarba singidamak sarkarna sapchabam eng sanganinge thokiba thogdo da khulasigi yum kuntrataru amangata thokre mafam asida lising masamapal hompu manga dagi hauna yum kuntrataru na khundadun lerkibani haujik yum homputara henmana khundadun lerbu mafam ne haike 6/5/2013 da cabinet decisions lokiba lam asi dispute leni haibisi ikoi yajiti maramdi ikoi si jumna ichamjamna hinjaba kungam amani roinna hojibisida mokhine dispute leni haina msidigi yum sabiyaro adu tobiyaro haibisi bokhunji hodi madudi yadi aduga holoinna government na natrasu sabidrba tarsu ikoi organizations lediba khudimangsu changdaraga ikoi yumse sajagani haibisi ikoi gi aning amaju arepa decision madu roina ikoi yumai thagiba asi ikoi 36 houses si punna ikoi thagibini haibisi asengma ni haibisi mayami pomda si thamjaban Ngarang ulau awang community hall da mayai kaba sinja ki mayokta miam goiba aphong makhana ne mipamama amada amadi ulau nisating ba punba lukka punna sinduna pangthokre mipamadu da ulau Pukhambram Sanjengbam gi Jila Parishad member Dr. T.S. Ramabai Amada Mayalosing President Y. Sunrilem Amadi DM College ke Hanigi Senior Lecturer Namoizam Manitona Simba Myokyana Daista Famke Mipamaduda Tongan ba Waref Marisu Lokre Hari Rems ki Makairom da Similo 4 bus ki service Lerikpabu Yaning da Fongdoktuna Ngasi Rems Keta Octorixugu Mapumadi Divers Singna Wakan Mipam Setakre United Diesel Auto Owners and Divers Union Rems Site Lamfel na Sinuna Setakiba Wakan Mipamatuda Union ki President Amayangam Indruna Haikibada Yungi Araiba Self Futhoktuna Madi Bank Tigi Lolo Duna Octoma Lerega Hingnab Gilambi Tiribani Similo 4 bus Asidi Mui Krakakini Magaya Somda Hariba Makalge bus asi jalan bidanaba mari lainaba singna sinbiu haike sina chak ojari me hariba sida sagi local bus service essential bujna ekoi da togi thabak tawjariba self employment oina thabak tawjariba naro halo mangam jingsa achok sai thiangma bisela kadabse masi mangjungna nai koina masi local bus service essential busi ekoi yajaning de National Highway number 2 Imphal Dimapur Lambigi Singmairong Oil Depot Manakta Leriba Sangakfam Bazarda Aina Yadabam Ongda Yuma Masung Dukan Sing Sajiliba Sing Sarkarna Ngasi JCB Season Aduna Loktokre Imphal Iski DC RK Dines Imphal Iski SP Ang Kamai Amadi Marilainaba Officer Sing Susarwaki Yumbu Singna Fangdokpada Sarkarna Yum Loktopagi Matam Yamna Tena Piba Si Yaning de Haike Mathau masak khangbagi damak International Nurses Day gamari leinana ngarang New Delhi da India gi nurse kuntrama khangatuna National Florence Nightingale Award pibada Manipur gi nurse ani yaukre makoi singaduna thongam memcha amadi hoikosin haukifni hari
Maya Impal da leiba M Tomso Higher Secondary School ge hana principal oram laba oja Ais Ranjit pu amu hana school sida sarkana principal oina tharak pa yaning de haina school sigi students union na baumi singa unabada phangdokre Karak hana transfer tokraba oja sibu school sida amu hana thazilak pa haibasi mahiroi singe karimata khanbida putha ongne hairiba oja si school sigi selana sijinaba school gi sakwa thorang gi thabak amata paikataba mioi haina education department ta karak hana wakat kre mahana mamangda principal oringaida admission tobada sel yamna loba I card ani thokna sanbana singwa thabak kya sataki mapu school asidagi halan khidrabadi akan ba khongjang kya sangsingani haike and of the African they mang Impal students in Hazranjit, Mafama Tanglak behind a boycott to not Hamle. Kaigumba, Masiki Mayota Hansen Tanglak Patagade, Matangino Vitagi, Kotaki Stozuragane. Kwagaital haino khongnem bidaliba lining tho nong sabagi nong saba sangle lama ngasi MLA RK anana sangakre lupa lak kun rom sangna laisang asi lining tho nong saba harawa committee gi president oriba health minister Punjanthang Tonsingi PRO angona mahaki marup mapangi matinga loinana mahakna sobat thodang loduna laisang asi sakibani mating pangbirpa singbu PRO angona thagatpa phongdoke Haukibatang Marida, Tobal Haukada, Imphal West Police Ki Narcotics Cell Constable Oiba, MD Basir Ahmed Kauba, Police Personal Amana, Cell Welfare Committee Chairperson Malali Samnagari, Toroga Lakpada, Nomin Kaptuna Hatanaba, Hodarambi Tongbo, Toan but Luf Gana, Yaning the Fundokre. Ngasi Manipur Press Club ta pangtopa pamising unabada Rongmai Lufum Association Manipur Nagaland ki President Banti Golmai na fondokibada Manipur Police ki Constable Oiba Basir Ahmed na Malabo Nomin Kaptuna Hanaba Honaramugi Damakta Farba Pawada Mahapu Tabaktagi Loktok Tabama de Mahaki Matakta Sarsit Tangatana Tambayaning de Home Department of Maran Labor Mui Sing Kankatuna Tamle Habitakle Nubi Anganda Fataba Crime Amadi Nubi Singi Izet Mangan Nabagi Togdok Sing Sarsit Tuna Tangatuna Maran Labor Tuna Jack figure of me. Atuba Matamda, Jack Pedrabadi, Todosing Matanga, J. Sinasangsil pa Kongjang Singda, Singamadi Tamda Lady Tungan Organization Singers Yagani, Hike. Namay mapay haraga, Nibo Panghan Hapayare, and a lapket am Haibamong, Malabu, Sa Santan, Humtime, Masi, Matsan, Mase Pumba Manipur, Pumba Sing Tam, Aduga, Mama Sing Roy, Magi Maning the Lay, Adugumba. Asiguma lapket am Haibasibu, Manipur, Government of Manipur, Moro, and a Home Department now. Action Lokatunangasi, Pawasi, suspend our house of Koita day, Mitras, Raba Pawda. Aduga, Tubam Tamda, see, Sarsi Tangakomi has a quality money. Nasi Murupo, Amukana Pizere. Malomda, Matamatam Goina, Sarkana, Sakwa Toronka, Paikalak Pasina, Praja Singh, Awaka, Mayoknari Haina, MLA RK Anana Fondokre. ISTV News Main, Tabio Puno Pomukana, from today.